Club Sing Meira Paibi Singna Punsinduna Liangmai Naga Achumba Wayel Phanghanlu HAINA Khurai LAMLONG KEITHEL Da WAKAT MEEPHAM PHAMKHRE Leilon Vaipai Kuki Village Ragi Kuki Narco Terrorist Singna Hokiba Me Tara Humdoida Mioi Tara Nipan Phakhrega Nupi Amadi Angang Tara Nithoi Thadolaga Mioi Tarupuna Kuki Narco Terrorist Singna Mihathina Hatkraba Matung Jun gi tang tara da asiba masa Phangkhiba Thodoki Matangda Leikhiraba Singda Achumba Wayel Phanghanlu Loinana Kuki Terrorist na Jury Meitei Micham Taruk Hatkiba Amasung Tronglawigi Thodoki Mihat Pasing Puthou Meira Leiba Mihat Pasing Chairak Piu Kuki Narco Terrorist ka Suspension of Operation Khudakta Handou Kuki National Front KNFP Terrorist Organization ni HAINA Lauthu NRC Tawdringaida Census Tawba Yaroi Haiba Kholau Lauduna Wakat MEEPHAM adu Pangthoki organization ne haise loko biyo na haise ni NRC se aku kamatam da sakha biyo NRC to da bida census se to bi ko akoi yelhong ni se kanano illegal migrant na kanano yelhong ni na kanano haise sarkar ne singko pre hai ba matunga census se to Kuki terrorist na jiri da misam taru hat kiba tandi Kuki terrorist na jiri da